social media da trending moriba Kolkata gi Nupi amabu gang rape toram gi thodok akhang busu yarum lagani aduga khangdiba music chu yarum gani chahi kuntraga mathoi surabi doctor Nupi adu matau karam na siram mano mahaki haksang da karam na choglami jenaba kana kana fare thodugudu gi matang na ngasi fawda lairiba warising adu Paodamkhol chenena puduna lakchari Kolkata da laiba linga na chalaiba RG Car Medical College and Hospital da trainee doctor uituna lairibi chahi kuntraga mathoirom surabi Dr. Momita Thasigi Tangmapal da Medical College adugi seminar hall manungda siduna leiram kibu thodoni thododugi matang da mathang tigalapi warising adu delamna thamjari trainee doctor oriba Dr. Momita gi nungai taba thodok adu thoktringai mahak duty tarami duty adu loiraba matung mahaki junior singa punna Olympic yengminaraba matung sak chaminaki ayu anganba pung anirom tarakpa duaida potharage haina mahana khanki adubu mahana pothagadariba ka adu pikpa maramdagi mahana medical college adugi seminar hall amada chattuna nunganba fawbadi pothagi khanduna seminar hall adu changki nungalakpa matamdadi Dr. Trainee Nupi adu haksang adu seminar hall manungda mapung fadana firona kuptraba thawa yaudra haksang ona taduna leramba thengnarakibani Pawadu tabaga mahaki imu manu laki amadi film adu urab matungda thamoi kaiba haibdu oiki laikidraba nupi adu gi apokpa mapana machanupi gi misi adu Ejat Manghallaga matung minungsi leitana hatpa oigani haina phongdo misi adu na maram oiraga postgraduate trainee Thoudoksing nimi adu maktada duty punamak lepki mahiro kayama su rally chaki political party kaya gi maiki digisu mara laiba sing adu puruktuna chairak pinaba takchinnaraki Kolkata khagnatra India gi oinasu tongan balai pak chingda Dr. Momita misi adu January bachingadu faduna akpa chairak pigadabani haiba wafum chingasi hoji phawa nillari misi adu gi matang da sin kya adu mari reina bachingna kupna yangsingki seminar ka adu shiraga lairam leba Dr. Momita magi haksang adu gi manata police na nakong da hapa bluetooth earphone ama phangba ngamki lairiba sin kya adu na misi adu suicide na te haibasi khangki Hospital adugi CCTV footage ki computer screen kaya collection toki laikidraba Dr. Nupi aduga duty taminaramba musing tungan wahang pahong kya chataki Dr. Nupi adugi haksang maya da taduna leiramniba bluetooth earphone adudagi thigatpa hawrki thigatpa da bluetooth earphone adu civic volunteer oiba sanjaroi koba myoi amagi bluetooth ni haiba police na khangba ngaki madudagi sanjai roi police na tiduna phagatki sanjai roi da police na haki bluetooth earphone kadai da chakre haina hanki sanjai roi na tahore haidana kunaki police na sanjai gi phone adu bluetooth on tawduna yengba matamda laikidabi Dr. Momita gi asiba haksang manata taduna leiramniba bluetooth earphone adu mathanda connect tawjaki madugi matung makha taba wahang pahang chathari haina police officer mana media singa phungdoki nakana madana laikidraba Dr. Nupi adu gi imu manuna phongdorokpada makhoi gi masanupi Dr. Momita adu masa khara nuaitaba mali haina hospital gi authority gi myoi amana phone torukna thangalaki hairi madugi tungda minute khara amu leiraba matung myoi amani na phone tortuna masanupi adu suicide tawduna hospital du gi seminar ka manu maduna sijaduna leiram lei haidana popiraki hairi hospital du da imu manuna nuaitaba amaga loinana Masanupi adugi thawa yaudraba hakchang adu bimanakta lakpa matamda hospital gi authority na pung ahum lok hena masanupi gi thawa yaudraba hakchang adugi manakta changhandana thamki hairi laikhidraba Dr. Nupi adugi hakchang gi postmortem report ta karamna mung lai habdu akoi putna khangminasi laikhidraba Dr. Momita gi postmortem report adugi matung inna doctor singna phongdorakli madudi Dr. Nupi adu myoi kharana gang rape tawduna tamthina ot nairaba matung hatpa oirangani haibasini laikidraba Dr. Nupi adugi haksangi vaginal haibadi finungi haksangi sarukta nupagi semen mahi 151 mg gi changda yauramba thinaki report adu da Dr. Nupi adu hatringi mamangda nupi oibigi ikai kunaba kaya adu nampu saphuda manghanba oigani nupi adugi haksangi saruk kaya da asok apan nangba kaya machu thengnai nupi adugi tongan haksang singda I thokpa saru tekpa amadi nupi adugi tongan haksang kaya da I thokpa saru tekpa kham tekpa kaya gi report chu phangki mahaki makok adu paklangumba amada kanagumba kharana namduna yesinbagi report chu phangba ngaki report sing adugi matungina maikai kharadagi phongdokli madudi
सिरमलिबा डॉक्टर नुपी अदुगी हक्सांग दा यावरिबा नुपागी सीमेंट मही सिंग अदु असुखि मतिक यामी हारिबा नुपागी सीमेंट मही असि मियोय अमखकिदी नतरे हाइबा वाफम असिनी मदुना ताली मदुदी डॉक्टर मौमिता मियोय खरना नमफु हाफुदा नुपी ओइगी इज्जत अदु मंगहलब मतुंग तमथीना ओतनेरगा हाटपो ओइगनी हाइबसिनी पोस्टमार्टम रिपोर्ट अदुगी मतुंगिना मखाताना हारिबना यामना नुवाइत्रबा थौदोक अदु अयु अंगनबा पुंग अहुमदगिना अयुकी पुंग तरुक फावदा थोकिबा थौदोक ओइगनी केस अदु सीबीआई ना मखाताना थिजनबा हौबगा फागलबा संजय मेडिकल एग्जामिनेशन तौखरे मतांग असिदमु लाक्लिबदी फागलबा संजय रोय करम मियोइनो महाक मतौ करम हौरखि तुआन तुआनबा मीडिया रिपोर्टिंग फोंगलिबा संजय रोयगी पुंसिगी वारीदी चही कुंत्रागा माथोय सुरबा संजय रोय असि ममांगदा युदा लाइचुरंबा यामना ngौसनन हौरपा मियोय अमनी 2019 दा कोलकाता पुलिस दा सिविक वॉलंटियर ओइना चंगनखिबनी 2022 दा संजय रोय की लोइनबी अंगांग नौपुरी मतमदा संजय रोयना तमथीना फुब चैबा ओटपी नैबिरे हाइबगी कंप्लेन अमा माकी लोइनबीना पुलिस दा कंप्लेन थाकलमगी थौदोसु लैरी अदुगु मतम खरा लैरगा माकी लोइनबी अदु कैंसर लैना नादुना लैखिदी संजय रोय की मतांगदा थिगतपदा महाक असि फोन वीडियो दा लाइसुबा माकी गैलरी न चिंगबदा फोन वीडियो कया यावबा माकी पुंसी असि कारंदादुना हौरपा मियोय अमनी महाक थौदोक थोगलिबो हॉस्पिटल अदुगी तोंगान तोंगानबा डिपार्टमेंट सिंगदा थौदोकसिंग अदु थोक्त्रिङै ममांगदगी हौना अथिंबा अमत्ता यावदना चंगथोक चंगसिंग तौबा ngamba मियोय अमनी महान हॉस्पिटल गी तोंगान तोंगानबा डिपार्टमेंट सिंग अदु चंगबा मतमदा कनागुंबा अमत्ता न थिंबिनबा लेति हाइबसि थौदोक अदुदा चेनबदगी फागलबा संजय रोय की मसी अमा कोलकाता पुलिस दा असिस्टेंट सब इंस्पेक्टर ASI ओइना थबक तौबी अमा लै महान मीडिया रिपोर्ट अमदा फोंदोली मदुदी संजय रोय गा वारी सनबा पामदे महाक ममांगदा अफबा तौरकपा मियोय अमा ओइदे डॉक्टर मौमितागी मिसी असि मतांगदा माकी मनाउनुपा संजय रोय असि मरा लेरम तारगरी महाक सीबगी चेराक पिफम थोई मरांगी मतुना सीबगी चेराक पिरब फावबदा माकी असीबा हक्सांग अदु उनिंगदे इमुंग मनुंगा लौसनबा पामदे हाइबसिनी पुलिसना फागलबा संजय रोय अगस्त की तांग कुनगा हुमदोय फावबा वहंग पहंग तौगनी केस असिसु तिगतनबा कोर्टना CBI दा ट्रांसफर तौखरे मखा ताना हजिक थिगतपा हौबदा नतना कना कना चेनरी हाइबदु थिदोक्तुना फागनबसु वनरे कोलकाता की चीफ मिनिस्टर ममता बनर्जी की माइकेदगी चेनबसिंग थौरी यानदुना चेराक पिगदबनी हाइबा अकनबा वफम फोंदोखिबा लेखरे सोशल मीडिया दसु लैखिद्रबा डॉक्टर मौमिता की वायल फंगहनबा वफम कयामसु फोंदोकनरगली मिसी असिगा मरी लेना इंडियन मेडिकल एसोसिएशन ख्वाइदगी चावबा अदुगुनबा डॉक्टर की एसोसिएशन असिनसु अगस्त की तांग तारागा तरेता नन इमरजेंसी सर्विसिंग लेप्तुना डॉक्टर सिना खोजंग चंगसिनबसु जेरोल थोखरे 2012 दा साउथ दिल्ली दा थोखिबा थौदोक 2019 दा हैदराबाद दा थोखिबा थौदोक नुपी मचासिंग दा चथखिबा थौदोकसिंग नातनी थोरलिबा थौदोकसिंग असिना भारत दा नुपी अंगांसिंग असि असुगी मतिक सेफ ओइदरबरा हाइबा वफम कयामसु सोशल मीडिया की खुथांगदा फोंदोकनरपसु लेप्त्रिबनि वारी असि लोइसंबगा लोइनना पाउदोंखोन चैनल असिबु सब्सक्राइब तौद्रिबा मियोइसिंगना सब्सक्राइब अममम तन तौसंबिनबसु हाइजरी।